Tongan Hiram Kayada Meethoi MEEHENDUNA Uripok Khumanthem Leikai Mingchat Purakpa Ngamkhraba Meeoi Shing Okpagi Thouram ama IMPHAL Western Club na SHINDUNA Club ASIGI Indoor Stadium na Pangthokhre. Thouram aduda retired IAS officer K Radhakumar, IWC President W Somerjit, Atopa Ming Bokul, ANL President Jets Ibe Yaima Amadi, Uripok Khumanthem Leikai Singlupi President K Tiken Maru Eba Mithun Sing Oina Saujake. Ngasigi Thouram aduda acham khulol tamduna ikai kumda utkiba amade pungning thawatkiba sing adude bodybuilder El Neta filmmaker amasung visual artist Tusar Nongthombam Meghalaya gi University of Science and Technology ge botany ge MSc gold medalist KSS Opelia NEET undergraduate 2022 selection fanglaba K Tesco NEET undergraduate 2023 selection fanglaba W Malem Kosem na lawba chahi asigi class 12 ke examination ge commerce stream da ahan position takhraba W Lydia amade Husugi sub junior national player Chungkhai Khunba Salamne Thouram aduga mari lainana IMPHAL Western Club ke General Secretary W Saratna hai mamangaida Leikai gi club sing na SHINDUNA class 10 amasung 12 ke examination pass toroklaba mahairoi sing khaktamak okpagi thouram pangthoknarame adubu madudagi khara makhai na thairaga club asina Leikai asigi Mingchat Purakhiba tongan personality sing okpagi thouram pangthokpane hauziki matamda mahairoi sing na class 10 amasung 12 ta mark wangna fangnaba tongan pambai kaya sizinare Masigi manungda chimnung manungda leiba examination center singda examination thaba nongan badagi numit taba fawba private tuition chatpa amade examination thagadoriba center adugi oza singi manakta chatuna wachat wanongba kaya thingnade pumnamak asina mahairoi singna examination da mark wangna fangba haibase yamna laiba pambai ama oirakle maram aduna mahausa chatnaramba adudagi khara khajikna thairaga tongan hiram kayada Leikai asigi mai purakpa ngamba Meeoi Shing oina oknabagi warep ase club asina lokhibani hainasu mahangna makha tana phongdokhe Irekai asigi damakta tongan hiram kayada Mingchat Purakpa Meeoi Shing Sanaroi Shing aduga tongan personality sing da ekhoina masi focus pijabani maramdi karigino haiba matamda yamna thamoi sengna honaba kanba chhatra singna kanna honaduna metric parikha gi karigi yam competition oiba matam ama lerame adu madugi matung tarakpada ayamba chhatra singna ma phangnaba singda manda chendana exam thabagi chanabi lerpa parents singna question chendana akhoi angang sing tuition nongamadagi numita ho pudana akhoi spoon feeding ge mongda stock laga inbagi phimam da lakpa mark phangbagi ayam araiba pambai am oirakpa maram pumna mungsi oraga ekhoina hairiba class 10 gi 12 gi pass torpa chhatra khodimakta akhoi ikai khumnabagi pungning thauge bi thorumse tawbugi mahuta Leikai bu ijit Purakpa ngamba Leikai bu awang thangat pe ngamba Meeoi Shing khitungam khangat charaga akhoi bijabani ngasi gi thorumse